ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯌꯦꯡꯉꯁꯤ ꯑꯗꯣ ꯉꯁꯤꯁꯦ ꯃꯦꯒꯤ ꯇꯥꯡ 18ꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯁꯨ ꯅꯨꯄꯤ ꯑꯅꯤ ꯊꯤꯟꯒꯅꯤ ꯍꯥꯏꯅ ꯃꯦꯒꯤ ꯇꯥꯡ 12ꯗ ꯊꯣꯛꯈꯤꯕꯅꯦꯕ ꯑꯗꯣ ꯃꯦꯒꯤ ꯇꯥꯡ 12ꯗ ꯆꯠꯂꯒ ꯁꯣꯟꯖꯣꯏ ꯃꯅꯥꯛꯇ ꯑꯩꯒꯤ ꯏꯄꯥꯗꯣ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯃꯥꯏ ꯃꯅꯥꯛꯇ ꯁꯤꯂꯣꯡꯗ ꯆꯠꯂꯒ ꯃꯣꯏ ꯀꯣꯏꯔꯦ ꯈꯔꯅꯤ ꯀꯣꯏꯕ ꯑꯣꯏꯔꯒ ꯑꯃꯨꯛꯅꯦ ꯉꯁꯤꯁꯦ ꯇꯥꯡ 13ꯅꯦꯕ ꯉꯁꯤꯅ ꯒꯧꯍꯥꯇꯤꯗ ꯄꯨꯡ 12ꯒꯤ ꯃꯃꯥꯡꯗ ꯊꯨꯡꯉꯦ ꯍꯥꯏ ꯑꯗꯣ 12ꯒꯤ ꯃꯃꯥꯡꯗ ꯃꯣꯏ ꯀꯥꯃꯩꯈꯥ ꯃꯅꯥꯛꯇ ꯍꯣꯇꯦꯜꯗ ꯂꯩꯔꯕ ꯑꯗꯣ ꯁꯣꯟꯖꯣꯏꯅꯦ ꯁꯣꯟꯖꯣꯏ ꯃꯧꯅꯦ ꯑꯗꯩ ꯑꯩꯈꯣꯏ ꯃꯥꯅꯦ ꯑꯩ ꯏꯆꯥꯅꯨꯄꯤ ꯑꯅꯤꯅꯦ ꯑꯗꯣ ꯏꯆꯥꯅꯨꯄꯤ ꯑꯅꯤꯁꯤꯒꯤ ꯃꯣꯏꯕꯥꯅꯤ ꯍꯌꯦꯡ ꯇꯣꯡꯗꯣꯏꯁꯦ ꯐ꯭ꯂꯥꯏꯠꯁꯦ ꯕꯦꯡꯒꯂꯣꯔ ꯆꯠꯇꯣꯏꯁꯦ ꯑꯗꯣ ꯍꯌꯦꯡꯅꯦꯕ ꯇꯥꯡ 19 ꯑꯌꯨꯛꯀꯤ ꯄꯨꯡ 8ꯗ ꯑꯗꯣ ꯑꯩꯈꯣꯏ ꯃꯥ ꯊꯤꯟꯕ ꯆꯠꯄꯗꯒꯤ ꯉꯁꯤꯗꯤ ꯅꯨꯡꯊꯤꯟꯗꯣ ꯈꯔ ꯐ꯭ꯔꯤ ꯑꯣꯏꯔꯕꯅꯤꯅ ꯀꯥꯃꯩꯈꯥ ꯃꯅꯥꯛ ꯑꯣꯏꯔꯕꯅꯤꯅ ꯀꯥꯃꯩꯈꯥ ꯏꯃꯥꯁꯦ ꯈꯨꯔꯨꯝꯃꯨꯁꯦ ꯍꯥꯏꯅ ꯆꯠꯄ ꯏꯆꯥꯅꯨꯄꯤ ꯑꯅꯤꯁꯨ ꯍꯟꯗꯛ ꯂꯥꯛꯄꯗꯨꯒ ꯍꯥꯏꯔꯤꯅꯦꯕꯀꯣ ꯈꯨꯔꯨꯝꯅꯤꯡꯉꯦ ꯍꯥꯏꯅ ꯑꯗꯣ ꯌꯥꯝ ꯃꯇꯥ ꯆꯥꯅ ꯀꯥꯃꯩꯈꯥ ꯏꯃꯥ ꯈꯨꯔꯨꯝꯕ ꯐꯪꯖꯔꯦ ꯃꯌꯥꯝ ꯑꯗꯣ ꯃꯣꯏꯅ ꯊꯥꯔꯛꯄ ꯚꯤꯗꯤꯑꯣꯅꯦꯕꯀꯣ ꯑꯗꯨ ꯃꯦꯃꯣꯔꯤ ꯑꯣꯏꯍꯧꯅꯕ ꯃꯌꯥꯝ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯃꯆꯦꯠ ꯃꯆꯦꯠ ꯊꯥꯡꯒꯠꯄꯅꯤ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯁꯤ मैंने खिला दिया ये तो नहीं खाएगा हाय पिज्जा में खरा yes rola babuna बो पिज्जा रो नमे नमे Jauh kontol. नमे नमे पिज्जा क्या ना Nang pizza ro. Nang sepi. Dạ. Photo doon naman. Sak. Sak kabok. lo boleh tu boleh Anagi maten. Mi ude. Sakta ne na mi pajaba to ko. Mi uhan to.